Sekmai Turelda ngarang ayuk pung manga khara helakpada tauthakiba nupi adu ngasi ayuk pung 7:10 rom taba matamda Sekmai Police Station gi manung chanba Sekmai Dam mayagi Sekmai Parauda Asiba Hakchang Oina fangle. Laikhidrabi nupi adu Kanglatombi Hatikwadagi Januka Misra chahi humfuganithoi mapuroiba Krishna Prasad Misra kawi hairi. Mahak ngarang ayuk Kanglatombi Hatikwadagi isingi iraida tauthakibani hairi. Asiba Hakchang adu postmortem gi damak rims ki morgue ta thamkhre.